ꯁꯝꯁꯦ ꯀꯛꯅꯕꯒꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯤ ꯁꯝ ꯀꯛꯀꯦꯅ ꯊꯣꯔꯛꯄꯅꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯕ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯒꯤ ꯐꯥꯎꯗ ꯃꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯆꯠꯅ ꯀꯥꯡꯂꯣꯟ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯣꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯂꯩꯌꯦꯕ ꯑꯩꯅ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯐꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯁ ꯊꯕꯛ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯔꯥꯎ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯑꯥꯔꯒꯤ ꯃꯇꯥꯡ ꯑꯥꯔ ꯑꯥꯔ ꯍꯥꯏꯁꯤꯗ ꯂꯣꯏ ꯆꯜꯂꯕꯅꯤꯀꯣ ꯑꯥꯔ ꯑꯥꯔꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯇꯤ ꯑꯦꯁ ꯑꯣꯏꯒꯦꯔꯥ ꯀ꯭ꯂꯥꯛ ꯍꯥꯏꯒꯦꯔꯥ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯦꯔꯥ ꯁꯤꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯥꯝ ꯊꯤ ꯀꯥꯔꯟ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯦ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤꯕ ꯑꯗꯨꯗꯀꯣ ꯅꯣꯏꯗꯤ ꯑꯗꯨꯅ ꯑꯗꯨ ꯌꯥꯎꯗꯦ ꯅꯣꯏ ꯑꯥꯔ ꯑꯥꯔꯗꯨ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯀꯤꯛ ꯑꯥꯎꯠ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤ ꯐꯖꯅ ꯊꯥꯖꯕꯤꯌꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯁꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯑꯄꯨꯟꯕꯁꯤꯗ ꯑꯩ ꯊꯥꯖꯔꯤꯁꯦ ꯑꯩ ꯀꯅꯥꯝꯇ ꯗꯤꯁꯇꯔꯕ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯔꯤꯀꯦꯜ ꯁꯦꯛꯁꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯗꯕꯅꯤꯀꯣ ꯗꯤꯜꯂꯤ ꯇꯨ ꯏꯝꯐꯥꯜ ꯀꯣꯜꯀꯇꯥ ꯇꯨ ꯏꯝꯐꯥꯜ ꯌꯥ ꯒꯨꯋꯥꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜ ꯁꯤ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯀ꯭ꯂꯥꯛꯅ ꯍꯥꯏꯕꯒꯤ ꯀ꯭ꯂꯥꯛ ꯈꯛꯀꯤ ꯑꯣꯏꯕ ꯋꯥ ꯉꯥꯡꯕ ꯋꯥ ꯅꯠꯇꯦꯕ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯖꯤ ꯗꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯂꯦꯚꯦꯜ 5ꯇ ꯑꯗꯨꯗ 6ꯇꯅ ꯐꯥꯔꯁ ꯑꯦꯟꯇ꯭ꯔꯤ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯩꯅꯣꯒ ꯕꯣꯁ ꯃꯃꯤꯡ ꯄꯜꯂꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯌꯥꯟꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯇꯣꯂꯣꯞ ꯄꯤ ꯂꯩꯔꯦꯕ ꯅꯣꯡꯃꯇ ꯉꯁꯤꯐꯥꯎ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯗꯕꯅꯤꯀꯣ ꯁꯦ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯗꯕꯅꯤ ꯇꯨꯃꯤꯟ ꯑꯩꯁꯦ ꯃꯁꯤꯗ ꯑꯩ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯇꯦꯛ ꯇꯧꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯔꯦꯅ ꯑꯗꯨꯒ ꯕꯥꯠꯇꯤ ꯑꯁꯣꯝꯗ ꯃꯤ ꯑꯃꯥꯡꯗꯗꯤꯀꯣ ꯑꯁ ꯑꯩ ꯒꯔꯃꯦꯟ ꯊꯕꯛ ꯇꯧꯔꯕꯅꯦꯅ ꯉꯁꯤꯗꯀꯣ ꯃꯨꯛꯈꯥꯏ ꯂꯩꯔꯤꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯩꯉꯣꯟꯗ ꯍꯧꯆꯤꯡꯗꯅ ꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯀꯌꯥꯝꯁꯤ ꯆꯨꯝꯊꯣꯛꯁꯤ ꯈꯤꯇꯪ ꯃꯇꯝ ꯂꯩꯒꯗ ꯆꯨꯝꯊꯣꯛꯍꯧꯁꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯔꯤꯇꯤꯌꯥꯔ ꯆꯠꯂꯝꯗꯥꯏꯗ ꯁꯤ ꯍꯥꯏꯕꯗ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯁꯨ ꯃꯁꯤ ꯆꯨꯝꯊꯣꯛꯅꯕ ꯃꯤ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯌꯦꯡꯕꯤꯌꯣ ꯄꯣꯁ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯍꯥꯏꯔꯒ ꯂꯣꯏ ꯆꯠꯄꯅꯦ ꯍꯦꯛ ꯃꯀꯣꯛꯇ ꯂꯣꯏ ꯐꯥꯎꯗ ꯍꯦꯛ ꯀꯣꯜꯀꯇꯥꯒꯤ ꯑꯣꯏꯒꯦꯔꯥ ꯗꯤꯜꯂꯤꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣꯒꯤ ꯑꯣꯏꯒꯦꯔꯥ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯏꯒꯦꯔꯥ ꯃꯇꯧ ꯇꯝꯕꯗꯤ ꯀꯅꯥ ꯇꯝꯃꯤꯕ ꯗꯤꯜꯂꯤꯗ ꯇꯝꯃꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯂꯝꯕꯤꯗꯣ ꯃꯣꯏꯅ ꯖꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯃꯥꯡꯗ ꯃꯩꯔꯥ ꯄꯥꯏꯔꯒ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯒꯪ ꯆꯦꯜꯂꯀꯥꯟꯗ ꯃꯥꯒꯤ ꯗꯤꯁꯇꯤꯅꯦꯁꯟ ꯄꯣꯏꯟꯗ ꯌꯧꯔꯀꯥꯟꯗ ꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯉꯥꯟꯗ ꯆꯦꯜꯂꯛꯏꯕ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯃꯥꯒꯤ ꯃꯩꯔꯥꯗꯨꯒꯤ ꯃꯉꯥꯟꯗꯨꯅ ꯂꯝꯕꯤ ꯆꯦꯜꯂꯛꯏꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯁꯤ ꯌꯦꯡꯉꯒ ꯑꯗꯨ ꯃꯥꯅ ꯖꯒꯥꯗꯨ ꯗꯤꯁꯇꯦꯟꯁ ꯗꯛ ꯌꯧꯔꯀꯥꯟꯗ ꯇꯛ ꯃꯨꯊꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯂꯝꯕꯤꯗꯣ ꯃꯩꯉꯥꯟꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯝꯕꯤꯗꯣ ꯃꯔꯥꯡ ꯈꯪꯗꯗꯅ ꯎꯗꯗꯅ ꯂꯣꯏ ꯃꯥ ꯈꯣꯡꯕꯥꯟ ꯈꯔ ꯇꯥ ꯑꯃꯥꯡꯁꯪꯅ ꯈꯔ ꯇꯥ ꯇꯧꯔꯒ ꯂꯩꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯁꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯍꯥꯏꯔꯣꯏꯕ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯒꯗꯕꯅꯦ ꯃꯁꯤ ꯄꯣꯠꯁꯦ ꯃꯁꯤ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏꯗ ꯑꯩꯅ ꯑꯗꯨ ꯐꯠꯇꯕ ꯏꯟꯁꯝ ꯅꯠꯇꯦꯕ ꯅꯣꯡꯃꯛꯇ ꯃꯁꯤ ꯌꯦꯡꯕꯤꯌꯣꯕ ꯀꯔꯝꯕ ꯑꯣꯐꯤꯁꯇ ꯑꯥꯔ ꯑꯥꯔ ꯂꯩꯇꯅ ꯊꯕꯛ ꯇꯧꯒꯦꯕ ꯑꯥꯔ ꯑꯥꯔꯁꯤ ꯂꯣꯏ ꯌꯥꯎꯔꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯑꯥꯔ ꯑꯥꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯋꯥ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯕ ꯑꯩꯅ ꯃꯃꯥꯡꯗ ꯑꯥꯔꯒꯨꯃꯦꯟ ꯈꯔ ꯇꯧꯔꯨꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦꯕꯣ ꯑꯁ ꯑꯩ ꯌꯥꯝ ꯅꯣꯏꯗꯤ ꯌꯥꯝ ꯁꯣꯛꯑꯅꯤ ꯈꯟꯕꯗꯒꯤ ꯑꯥꯔ ꯑꯥꯔ ꯑꯩꯅ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯦ ꯑꯥꯔ ꯑꯥꯔꯕꯨ ꯃꯣꯏ ꯃꯁꯥꯅ ꯁꯦꯝꯗꯣꯛ ꯌꯥꯕ꯭ꯔꯕ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯅ ꯃꯣꯏ ꯀꯅꯥꯅꯣ ꯃꯣꯏꯅ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯕ ꯃꯣꯏ ꯀꯩ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯒꯦꯕ ꯑꯗꯨꯁꯨ ꯀꯩ ꯃꯔꯝꯒꯤ ꯔꯤꯁꯤꯞꯁꯟꯅꯤꯁꯦ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯣꯏꯒꯗꯕꯅꯤꯅ ꯀ꯭ꯂꯣꯖ ꯑꯃꯈꯛ ꯌꯥꯎꯕꯅꯤꯀോ ꯑꯗꯨꯗꯩꯅꯤꯀꯣ ꯃꯣꯏ ꯃꯁꯦꯟ ꯀꯟꯈꯠꯅꯔꯤꯕ ꯊꯥꯏꯅꯒꯤ ꯂꯩꯔꯝꯃꯤꯕ ꯏꯁꯇꯥꯐ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯁꯦꯟ ꯀꯟꯈꯠꯅꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏꯒꯤꯅ ꯑꯁ ꯃꯥꯗ ꯑꯗꯨ ꯇꯧꯔꯁꯅꯨ ꯃꯥꯗ ꯁꯤꯔꯁꯅꯨ ꯑꯗꯨ ꯇꯧꯔꯁꯅꯨ ꯂꯩꯅꯩꯑꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤ ꯈꯟꯊꯕꯤꯌꯨ ꯑꯩ ꯌꯥꯝ ꯁꯥꯟꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯑꯩ ꯁꯝ ꯀꯧꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯔꯤꯀꯦꯜ ꯁ꯭ꯇꯥꯐ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯀꯔꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯦ ꯀꯣ ꯑꯁꯣꯝꯗꯅ ꯂꯦꯚꯦꯜ ꯀꯌꯥꯗ ꯄꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯂꯦꯚꯦꯜ ꯀꯌꯥꯗ ꯐꯪꯉꯤ ꯐ꯭ꯂꯥꯏꯠ ꯏꯟꯇꯥꯏꯇꯜ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯐ꯭ꯂꯥꯏꯠ ꯏꯟꯇꯥꯏꯇꯜ ꯑꯣꯏꯕ ꯌꯥꯅꯕꯒꯤ ꯑꯗꯨ ꯆꯠꯄ ꯉꯝꯗꯗꯅ ꯏꯕꯥ ꯑꯩꯕꯨ ꯆꯠ ꯉꯝꯗꯗꯅ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯠꯇ꯭ꯔꯤꯕ ꯍꯣꯏ ꯊꯕꯛꯁꯨ ꯌꯥꯝ ꯂꯩꯕꯨꯗꯤ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯒꯨꯋꯥꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅꯦ ꯆꯥꯕ꯭ꯔꯥ ꯁꯣꯝꯅ ꯍꯩꯀꯨ ꯃꯅꯥ ꯇꯣꯂꯣꯞ ꯆꯥꯔꯦ ꯑꯗꯨꯒ ꯑꯞ ꯗꯥꯎꯟꯒꯤ ꯇꯤꯀꯦꯠ ꯀꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯨ ꯇꯥꯕ ꯑꯗꯨꯝ
ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯅꯝꯗꯅ ꯂꯧꯒꯦ ꯃꯨꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦꯗ 이사기 그노주 그라 강비요 하면다 아이나 하리지 이사기 마기 듀티주 강거다버니 아도 이사기 라이트주 강거다버네 아도 너무도 까임 하이지 않대 뜨비는 supsap total silence mode in pura silence mode ले 하리지 하이로디 그다음에 юм네 सरकार기 돈 떠오르네 게 목들 사태 임팔하게 톡 юм네 사태 yung ne mai masaji yung ne as government thabik tawrobni as yung mi di ada ara padaga tawrobni chomdana thunda moro pakte si ai ai waro you kitang pose akhoi khandaji punna khoi saminasi ara lengte kai ara thamjuno punna hangsi कहीं असमद अखोगे क्लार्कल सेक्शन सूमाय तौर असमद क्लार्कल स्टाफना लेवल 5 तलब चागा कहीं अखोने सूमद लेवल 3 तलब चारीनो पुनः हंगाइसे अस मा बाय तौजनीदा मा माई तौजरक्सनीदा अस अखोय तुमिन लेसर लोरेदा मोय तौरदी मागी मतमदा अदुम यागदौ सुना तदुबु मानबु तौरदी अदुम मागी तौ खतम इंदोलेनी अस अखोय तुमिन लेसर लेसिना छि वाखलोंसि तोजे सिनि आइना हारिजे प्लीज वारो बिगनुको What are we going to place? Anyway, ningon chako budi lakte do lakado ningon chako bidong di ya pa paujel pizari. Thank you very much.